Greater Noida da Laiba India Exposition Mart Limited IEML da Organic amadi Sustainable Food ki Mela India's Premier Trade Biofach India 2026 Ngasidagi Houdokkhre. Numit humni chup na pangthokadaba expo asida Natural India amadi Millets India thangnana pangthokle. Mela asida India ki state tara nithoi dagi lakpa chaurak na stall cham yankai hen bana saruk yariba fear asida India ki tongan ba enterprises FPOs celeb group sing amadi state agency sing na makhoi ki polam sing maruoina organic ki oiba chunjak natural ki oiba pothok sing millet amadi sustainable supply chains India food ki makhada lau singu ki pothok sing showcase tawri Hairiba expo asida Manipur dagi Manipur Organic Mission Agency Momana saruk yaduna Manipur gi fajaraba organic heritage uthok lamnaba sem saba hokre Moma gi stall asida Manipur gi maru oina GI tag fanglaba chakhau black rice sina rakhong hathai chili maru marangda king chili umorok sing amadi yaingang uhaidana sitaphal passion fruit kihom ukrul gi kachai champra puthoktuna miyamda udli Foods processing kidana self-help group sing amadi FPO sing na puthokpa machangoiba pothok sing utli